अहानबद ngasi maruba pausing pizari Chief Minister N Birena nongan bamisi ga mai lena mihar asida chenerba sing ain gi oiba chapchaba action logani amadi NIA da case hinargani haina imung manungda amasung JC da thajaba pikre ngarang ahing thabal chongluraba matung mayum halakpada chahi tara manga rom suraba nupa macha haino boki pukri achobada tasinduna irak nabadagi lekhidre Tipaimuk subdivision gi Sipikon khulgi manakta chenba Tuibai Turel mapanda masakhangdaba nupi amagi asi bhaksang phangkhre ngarang numidang Churachandpur gi Toibongda accident thopada nupa ama lekhidre Kurumzari Mami TV News ki numidangi pau miyang tabir pupunong po taramusari azik pau sanon pizari Miyati na happy kraba kwa ketel konjeng awang lekai diki akoizam nongan ba LS Ezing misi ga mari lenana sem kiba JC imung manung amadi lamdam masigi tongan ba maira pai bilup singi mihu singa ngarang Chief Minister N Biren ga unaduna wari sanakre wari sanabadu da JC ki bakai diki tongan ba Davi Singh yauba memorandum amasung Chief Minister da pisan ki Memorandum aduda mihat aduda chenari ba mioi sing tha sigi tara manga fawgi manungda phaduna logi oiba cherak pigadabni mihat aduga mai lenana hojik police na phaduna jail da thamliba Sonia Thoksom amadi Moses Gonmai bail pibe yaroi case asi NIA natraga CBI da sinau mihat aduda chenari ba hojik phaba ngamdriba Stephen Dangmai lengakna case reward ka loinana wanted oina lengakna lautho u haibna singba sing yauri Laikhidraba akoizam nongamba LS Ezingi apokpa mama akoizam Ongbi Santibala na Chief Minister gi puning chinchiladuna case adu NIA da sinabina munasu taksinki JC amadi imung manunggi maikei digi thamlaki wafam sing adu tarabatungda Chief Minister na misi adu da chenari basing faganamagi damak hojik investigation kana sangseli amadi Makata na mathukdaba legal procedures sing lokotuna achumba wayel fangnana basu honari JC amadi imung manunggi apamagi matung inna case asi NIA da sinarabsu sinagani haina thajaba pibaga loinana Chief Minister masana JC gi makedigi pisin kiba memorandum adu aibo ina piki Chief Minister ga unaruba matung Chief Minister gi geta paumi singa unab amada laikhidraba akoijam nonganba LS Ezingi apukpi mama akoijam Ongbi Santiblana haiki miharasigi achumba wayel atubu matamda pami Chief Minister gi makai dagi su case asi NIA da sinaragani haibagi thajaba pirakle haiki Yamna nungaitaba thokdok amada chahi tara manga rom suraba nupa macha ama ngasi nongyai matung pung amarom tarakpa matamda Mamanao singa thabal chongba halakpada Pasoi Police Station gi manung chanba Hainobok mamang lekai pukri achobada takibdagi irak naduna lekhidre hairi pukri asida taduna irak naduna lekhidraba nupa adugi maming thongnawjum Rishi Kumar chahi taraga manga apokpa TS Rajen Langjing makha lekai dagi ne hairi imung manung dagi phangba paw amagi matung inna lekhidraba Rishi Kumar ngarang yawsangi aroiba numitta Mamanaba singa thabal chongba chalurba matung mayumda halakpada hairiba pukri asida tasinbadagi irak naduna lekhidabani hairi aduga mihat misi asi khumal lampakta mahagasi khumal lampakta swimming gi practice toriba sanaro amani hairi Rishi Kumar hairiba pukri asida tasin khraba matung matam kuina ngasi ayuk pung 13 fawba Fagalak tabdagi Pasoi Police Station ki team amasung Manipur Fire Service ki team singna in achoba sizinaduna mahaki asi baksang thinamakan na honaki tungda mahaki asi baksang adu fangbangam ki tungda Pasoi Police Station na misi asi ga mai lenana case ama register torba matung Rishi Kumar gi asi baksang adu Rims ki mokta postmortem torba matung imung manungda asi nungtil sinaki
चुराचांदपुर डिस्ट्रिक्ट की तिपाइमुक सब डिवीजन की मनुंग चनबा मिजोरम स्टेट की बॉर्डर का ताइनबा सिपिकोन खुल की मनाक्ता चेनबा तिवाई तुरेल मपानदा ngarang ayupung nipalum tama matamda masak khangdaba nupi amagi asib haksang ama fangle hairi sina fangkhibi masak khangdaba nupi adugi haksang adu tipaimuk police station ki team amana mafam adudagi lakholabu matung case ama register tawduna tipaimuk ki CIC mokta masak khangdoknaba thamli hairi Police Commando Thawal District na Taragatruk Suba Assam Rifles ki intelligence report amagi matung inna Jogesh Chandra Hawizam IPS SP Thawal ki supervision makada O Wangphomba additional SP Thawal Inspector ki Nitranjan Singh OC CDO Thawal ki apun mutim amana numidang pung 13 rom tabda kawa namana pom lekai da operation chata matamda aina thingkraba lalolo PLA ki overground worker ahum Nongmai amasung grenade ani ga kona na fare hari police taki fangwa pawmu gi matung ina CDO Thawal na farba PLA gi overground worker ahum gi maming sing adudi ayekpam Abi Singh alias Ravi chahi nifu amasung ayekpam Kumar Singh chahi nifu gataru makhoi ani asi e pumsa Singh kawana manapom lekai beni lerak popani amasung konjingmam Avinash Singh alias ibungo chahi kungamari apokpa ke inausa Singh Layanjam awang lekai Imphal West gini hari police na hai konjingmam Avinash LS ibungo dagi mobile phone ama ayekpam Avi LS Ravi dagi Beretta 9mm pistol amaga magazine ani amasung ayekpam Kemarji Singh dagi Chinese hand grenade ama fagal pangam hari police na wang pahung tawda PLA gi self style major oriba ayekpam Damen Singh LS Brozen LS Tawan Jaw Pobam Yoy amagi Kaman Makada PLA ki thabak thorom Singh tawbani hari aduga PLA gi self style major oriba ayekpam Damen Singh LS Brozen LS Tawan Jaw si police na faraba ayekpam Avi LS Ravi amasung ayekpam Kumarji Singh mayam bani hari CDO na khulaiga konana faraba PLA gi overground worker Singjamai police station da makataba legal action gi damuk sinakre hari ngarang numidang pung dipan ga minute kunlom tamu matamda Churachandpur district ki tuibongda leiba mini secretariat mamangda motorcycle tongduna lakpa nupa amada bolero ga thomjinaduna motorcycle tongduna lakpa naha ama mafum adu da lekhidra hari accident adu lekhidraba nupa adugi maming Saikogin Baite apokpa Limjang Baite Churachandpur district ki Molnom village tagin hari police ki source ki matung ina lekhidraba Saikogin Baite na Churachandpur district headquarter tamna Yamaha FZ motorbike registration number MN01C6579 tongtuna lakpada ngarang numidang pung nipan gamin kum lom taba matamda Churachandpur district ki tuibongda leiba mini secretariat mamangda bolero registration number MN02A4320 ga thomjinnabada Saikogin Baite thodok thokum madudongtada khudakta lekhidabani hari accident atuga mai lenana Churachandpur police station na case ama register tokre hari Yausang kumai ga mari lenana Manipur Central Youth Club Kaisampa na sinduna pangthokpa sports ki thorom gi aroi banumita samurok dagi Fairoism surna mahaki football gi haitoi singthoraba skill miyam da utpada miyam gi puning haningai leitana singchinki mahaki apokpa mit udraba misak ama oibana imung manung gi leita lairam mena bahonabada surna yum gi manak nakpada leiba chicken center ama thabak tok yauduna imung manung gi awab mating pangli mahakna lekai da chatuna mahaki talent uluraga fanglakpa senfam khara aduna tungsillaga amadi mahakna mapung mari pharaba matamda lamdam asida leiriba all as home singda chatuna angama mating pange haibagi wakalon lei haina mahak phungdorokli hiramasi matangda mamiti gi pawdom ama Koi mama ga baba ga je yamna wana lelaki chara helaga sun lelaki ay aingoda wari yum tawi sigi phibam na lagli base kanam tan nate ai imam de gi baba amdi ai gi se ai gi dada ai hoji class 9 ga dom ne do ai football je ai sagi hai tare sagi hai sing soiba matam handa bidaina sana jarkwa adu mi je ngono sibi da miyam ma kai hai ne broken kai hai yamna thokoi sokwa thine adu jo ai aina nupa ma oibagi thona utuna
ngasi phawai na mai pak na hona ta asum na hona pone Tayo kusunandi humang sinta sanumanin tangna Kangalammu malam sida imagi senu tawna Tayo kusunandi humang sinta sanumanin tangna Kangalammu malam sida imagi senu tawna singna haijaragadi ai ngasi phawa mingonda kai akai thawak tawjarakte aduga ai isana hona na badamakta ai yen sema yaujaraga paisa khara tanjai honadragadi yaroi aigi mama amde aigi baba na wabu matamda aina kyan waki makhoi na wabado aina matem pangkhite angang oining matamda adu ai hujidi chawragle ai hujidi pangan thona leire mayam dai kanum haisege madudi ai dona samaina oiba aingon hena jothaba mayam du lemgani mami tama the mama ba le du lemgani aina phangjariba paisa je kana le jadraba mama ba le jadraba mi singda ai khudon tamjage haina haijabani amde ai tawjabani ai club singi maming sing khale hujik chi amda ai asigi ai phangliba percent pham jingje masigi club sing degi talapone haibdo hai uthongna bagi tanja ama phangna bai dawng ta ina hanjabani Kangalammu ai koi bu malam sida Kanglai cha Sagolban Maino Lerakta Leba Radha Bando Holda Mars ki tang nipan pesegari nimitagi hogduna Mars ki tang tara ganito halankar numit fawba chatakiba Radha Madhav Cultural Institute amusung Sana Kuthek Manipur Cultural Academy anina punna kusenuduna sinba numit mangani gi oiba Holy Festival English ani kungumdoi ngasi losingkre numit mangani chumna chatakiba festival aduda tongan ba Holy Pala kaya sarg yaki bagaloinana ngasi losingi tunumita Sana konungi jogi nupa Holy Pala amasung Radha Madhav Nupi Holy Pala gi Holy Seising Otki Hokiba February ki tang tara marida Manipur lenga ki Secretariat Mahut Department na thokiba transfer ki order amana Lilong Thobal Municipal Council amasung Lilong Imphal West Municipal Council asigi executive officer oina matam sangna thobuduna lakiba Mungwa Victor si council asidagi lokthok piraga miyamgi thabak ningthina tawgadaba executive officer ama thabiraknaba mari lenaba authorities singda urban area united club and organization lilongna appeal torokli organization asigi general secretary Muhammad Yabia Khan na thadropo cherol ama hai organization asina hai executive officer asigi council asidagi transfer tawbikinaba appeal tawringai cherak asida office su kadaba thabak su tingthina tawdaba executive officer asina council asiga mai lenadraba miyoi kharaga manaraga council officer singda wanumduna council asida makhatana leinaba honariba si laibak thibin hari cherol aduna hai lilong praja miyamgi khanbiraga khongphom handokpiu aduga sarkar nasu lilong praja miyamgi khanbiraga thabak ningthina tawgadaba executive officer ama thabiraknaba appeal tawri amadi Hairiba appellasi tabidraba taragadi lilo organization asina long praja miyam golina akanba khongjung kaya sangsinaba sem sare hari niyam gi wangmada senja samda togduna lamgi gift deed ani pitholamba chenaba hanagi sub registrar yauna miyoeni police na fagat kraba hana sub registrar prompat oramba Myo edugi maming Sagol Sim Ibomsa Singh Sahi Humfugani Thoi Apokpa Lekidraba S Maipak Thawal District ki Langathel Moirang Lekai Digini Aduga Atopa Myo Amana Imphal East ki Wangkai Konsam Lekai Khundrakpam Davanti Devi Chahi Yangkai Mapan Mapureba Maibum Dilip Kawi Makoyani Ngarang Deputy Magistrate Ngapigani Duty Magistrate Imphal East ki Court Puthokla Matung Court Numit Humni Police Custody Remand Pikre Hari Pausina hai mamang sahi Jungit Nipanda police na faraba Sagol Sim Ibomsa Singh amadi matamadu da staff oikibi Khundrapam Damayanti Devina niyamgi wangmada senja chumda togduna lamgi gift deed ani pithokre haina tha asigi tarada additional deputy commissioner Imphal East Samim Ahmad Sa Mani police ta pirakhiba complaint amaga bai lenana miyo eni adu phakibani hari Nakalamromda Thasigi Taradasu, Additional Deputy Commissioner Imphal East na Haingang Police Station ki OC da government ki land record sing semdok senmin tawgi maralda phabi na ba madi thijin binaba pirakhi ba complaint amaga su mari lenana
लौखलखिबा केस का मरी लेना SDC हेंगांग अमदी सर्कल मंडल अनिसु गरांग पुलिसना फार मतुंग ड्यूटी मैजिस्ट्रेट इम्फाल इसकी कोर्ट पुथोखिबगा लोइनना नुमित मंगानी की पुलिस कस्टडी रिमांड लौखरे हरी फारबसिंग अदुदी SDC हेंगांग जी चिंगलेन सना कबुई सही यांखगे माथोय अपोक्पा लेखिद्रबा जी याइमा कबुई लाइफम कखुलोंग पोंगना बाजार सर्कल मंडल मोइरांग थेम सना तोंबा चही निफुगनिपान अपोक्पा नोयोन मोइरांग थेम लाइफमना खुराई चैतबी लेकाय अमदी लाइसांग थेम बिस्वानाथ चही निफुगनिपान अपोक्पा एल सलाम लाइफम खोंगामपाट मया लेकाय थिंग हारी थौबाल डिस्ट्रिक्ट पुलिस कमांडो की टीम अमना ngarang numitang wairam pung 4 makhairom taba matamda lilong ubak thong makhada achat abok check tauba matamda mioi amadagi box kungani thoida haptuna puramba DLO9 hydrochloride tara model HCl and ACT ngapigani acetaminophen capsule lising aniga chatrika marfu mari fagat pagam khari पुलिस ना ड्रग सिंग असिगा कोनाना फारबा मियोय अदुगी ममिंग लिलोंग तुरेल अहनबी उबाग तोमक मथक्तगे मकक मयुम असलम खान एलियस असलमबी सही कुनगतरु अपोकवा लेखिद्रबा MM अब्दुल लतीफ कोवी हरी मार पुलिस ता फोंद्रुपुई मतोंग इना पागलब ड्रग सिंग असि लिलोंग तुरेल अहनबीदगी MM लकीमुद्दीन कौबा मियोय अमदगी महांगना पुरकपनि हरी ड्रग कोनाना फारबा असलम खान लिलोंग पुलिस स्टेशन ता मखाताबा लीगल एक्शन की दमक सिनखरे हरी तमिलनाडु डिस्ट्रिक्ट की तमिलनाडु कॉलेज यूनिवर्सिटी ग्रांट कमीशन की मखादा नेशनल असेसमेंट एंड एक्रेडिटेशन काउंसिल नाकना 7 पॉइंट स्केल की मनुंगदा क्यूमुलेटिव ग्रेड पॉइंट एवरेज 2.01 फंगदुना ग्रेड बी योबंग ngomkre hari मार्च 3 दगी हौरगा चही मंगागी नेकना ऑफिशियली अयाबा पीखिबा असि तमिलनाडु कॉलेज की ओइना अहानबो ओइकी हरी को एजुकेशनल कॉलेज ओरिबा तमिलनाडु की कॉलेज असी अहानबा इंग्लिशिंग अमगा चमापन मरफुगा तरुकता एस्टाब्लिश तौख्रबा मतुंगदा सेप्टेम्बर की कुनगनिपान इंग्लिशिंग अमगा चमापन मरफुदरागा निथोइदा मणिपुर यूनिवर्सिटी दा प्रोविजनल एफिलिएशन फंखिबनी हारी मखाताना अगस्त की तांग कुनगनिपान लिसिंग अमगा चमापन मरफुदरागा मंगादा कॉलेज असी स्टेट गवर्नमेंट लौसिंदुना फुल फ्लेजेड गवर्नमेंट कॉलेज अमगा ओइखिबनी हारी तमिलनाडु कॉलेज असी दिसंबर की तांग अमा लिसिंग अमगा चमापन मरफुदरागा मापनदा मणिपुर यूनिवर्सिटी दा परमानेंट एफिलिएशन फंखिबगा लोइनना UGC ना कॉलेज असिबु UGC एक्ट 1956 की मखादा 2F अमदी 12B दा सेप्टेम्बर 5 इंग्लिशिंग अनिदा चलन खिबने हारी सही खुदिंगी पांगथोकपा लेबाग असि ख्वाइदगी चौबा फेस्टिवल ऑफ लिटरेचर हौकिबा थांगजे नुमित के मार्च की तांग 13 न्यू दिल्ली की रविंद्र भवन की कम्युनिटी ऑडिटोरियम दा हॉल दा दिल्ली की कल्चर मिनिस्टर अर्जुन राम मेघवाल अथोब मिथुंगलेन ओइदुना हौदोख्रे नुमित तरुकनी चुपनप चथगदबा वन अर्थ वन फैमिली वन फ्यूचर हाइब थीम दा पांगथोकलिबा 59 सुबा फेस्टिवल ऑफ लिटरेचर असिगी मनुंग चन्ना लेमजनिंगाई ओइरबा लेबाक असिगी ख्वाइदगी वांगबा लोइना सिलोनगी मना साहित्य एकेडमी अवार्ड इंग्लिशिंग अनिगा कुनगनिथोय लोल कुनगमरी की अइबसिंगदा खुसिनखी मणिपुर की ओइना संगनाय रवि लैरोन नुंग कौबा सैरेंग लाइरिक की अइबी डॉक्टर कोइजम शांतिबलादा पीख्रे इम्फाल डिस्ट्रिक्ट के खुराइदा पोकपी डॉक्टर के शांतिबला हौजिक मणिपुर यूनिवर्सिटी की मणिपुरी डिपार्टमेंट दा असिस्टेंट प्रोफेसर ओइना थबक तौरिबिनी मसागी सैरेंग वरी मसा अमदी ड्रामा याउना लाइरिक तरेत फुंख्रे महाक डॉक्टर खोइरोम तोमचो निंगसिंग गोल्ड मेडल इंग्लिशिंग अनिगा तरु मोयरांग थेम निंगथौ निंगसिंग मना इंग्लिशिंग अनिगा तरागा माथोय बाल साहित्य पुरस्कार इंग्लिशिंग अनिगा तरागा माथोय याउना तोंगान तोंगानबा मना कया फंख्रबिनी मार्च की तांग तरागा माथोयदगी तरागा तरु फावबा सथरिबा 59 सुबा फेस्टिवल ऑफ लिटरेचर असिदा मणिपुरी लैंग्वेजेस एडवाइजरी बोर्ड न्यू दिल्ली की कन्वेनर नोमाई थेम किरण कुमार याउना सकनाइरबा अइबी कयाना वरी मचा सरेंग पैनलाइज ओइना सरुक यारी ngapigani panelist oina sawyari journalist ama oibata natana lamdam asigi art and culture literature bu awang thakta purakna bo honariba okendro khunong bomsu sawyari
Masana iba sayang tara English ta translation togduna chathariba festival asigi nini chanbu namita biyam da tahan ki nakalamurumda Sahitya Academy New Delhi gi English singaniga kungomdoi kungataret ki thaupunaba General Council tha asigi tara mathoida Kamini Auditorium da pangthokki baga loinana President oina Dr. Chandrasekhar Kambarbu khankre loinana Manipuri Languages Advisory Board member gi convener oina Professor Rajan Toijamba bu khankre Numit humni chathakadaba Rashtriya Swayamsevak Sangha gi sahi gi khwaidagi chawba mifam ama oiriba Akhil Bharatiya Pratinidhi Sabha ngasi taraganithoi suba March tagi ngapigani March ki tang taraganithoi dagi Seva Sadhana Gram Vikas Kendra Patikalyana Samalkha Haryana da hokre Parampun ngapigani Parampuzniya Sir Sangasalak Chief of RSS da Dr. Mohan Bhagat amasung Sir Karwaya Indian General Secretary Manaya Dataraya Hosabale Anina Bharat Matada Lai Kalabu Matung Sangstan Mantranga Loinana Mifamadu Hodoke Mamangi Chahida Laikidraba Masak Nairava Kala Ketra Rasnitik Film Jagat Amadi Tungan ba hiram kayada miyam gis afaba tabuk torom laba loinana sangagi tabuk torom ba athoiba singi mahamda saranjali piki mifam asida English ngani kungani thoi kungum doida pangthokiba sangagi tabuk torom sing amasung lagliba English ngani kungam mari gi planning kaya karakata semba amadi makoi gi training sangha shiksha work amadi Satabdi Vistrak ki matang maramda Khananagani All India gi Saha Sarkarya Wasing National Executive Members Jonel Amadi State Executive ABPS ki elected members sing Pratinidhi Vibhag Pracharak sing Evantis Sing Sarwyari Manipur dagi su mifam asida North East level da thaupuba Miyoi ani state ki thakta thaupuba miyoi tara Vibhag level da thaupuba miyoi ahum amasung Pradinidhi ama amasung taraga taruk Sarukyari state khudingmaktagi chaurakna mi lising amaga chama chamri karyakata singna mifam aduda Sarukyari Thawal district ki Lilong kendra da miyamna nungtigi thengnariba khudongchadaba kaya lenga ki manakong yaunaba honabada achobo thawdang logduna kendra sibu chakhotpam kendra ama ohenabagi pandamda semkiba Lilong Development Forum gi nauna thawpugadaba sing khankre Development for All haibat pandamda hodukiba LDF ke senior member Muhammad Iqbal na mayai tangban logduna Lilong lamkhai da ngasi pangthokiba miyamgi mifam amada Nauna thaupugadori miyoi sing asi khankibani lubasigi nauna thaupunabgidamakta Kulakwam Jairur Rahmana President Mustaqim Basaina Vice President Azharuddin Bogina Secretary amadi Amjad Khan makak mayumna Treasury oina miyamgi mifam aduda khanki loinana lubasibo hena mapangal kangkhan hanaduna miyamgi thabak tharom sing pangthokpada hena khumang chakhonaba gidamakta anobo member nifu suhapki miyamgi mifam aduda Lup asina chahi asida kendra sigi damukta togadaba thabak thorom singi matang dasu mayam kupna khana nenaki Garang March ki tang taraga mathoi Kasar district ki Lakhipur constituency ki Katanpur part 3 Laikolda Ingudam Basanti Singhagi Sangai da Basanti Singhana mifam mapu oiduna community coordination committee gi mifam phamki mifamda maitai amasung mitai pangal ichil naw puna hiram pudingda chamina sei thabak oina pangthok sei jinga khurkamana sei manipuri gi chakhot khongthang purakpa punchinbagi honarak pokudingda manipur coordination committee mating pangbiu amasung mating pangmina si loina awatpana thalaba assam gi Jati ani ase punna chamina bagi tangai fadre haina committee ki advisor Muhammad Dema Khan advisor G Narahari Sharma advisor Oinam Biramani Singha president Ningombam Ranjit Ingudam Kanta Singha Thonawjam Ton Singha L Imual Sharma Singba Jingna amato ina phep lepkhe
Manipuri Youth Front of Assam na sinduna mikap tholasi ekhoi haiba kholaw puduna mitei amasung mitei pangalna khunda ba khunda imalon gi paujel puduna chakadori ba khongchet aduda miyamna saruk yabi duna mapung phan bi haina maifa gi president thangjam brojen na miyamda apel dorogli ngarang maifa gi poilapul da leiba study center paugi mifom amada mahakna makhata na haikibada market tang tara gani thoi ayuk pung tara dagi kasagi churachan Chandrapur da leiba Manipur levi semduna Manipur bu ning taman ki ba gumna Assam da choida kundari ba Manipuri ekhoi bo phangam thokba hak kayamum taduna chatkadori ba khongset asida miyamna saruk yabiduna mafung phan bi haiki maifagi general secretary general tapak mayum salau udin nasu Assam gi CSO club mairapai bi look student union punamukna puning thagatuna Sagot Bio Haida, my fagi chief advisor Siram Herajina Haikibada. I coined a Chakadoriba, Kongset Asi, Manipuri Lonbu, Assam Sakargi, associate official loan oina Lokshin Bamadi, Assamgi, Yellow Mi Amani Aduna, Pangpom Tokba Democratic Right, Piga the Bani, Haibiki Pogja Puduna Chakadaba, Asigi road map Yektok Kre, Mapki Matung in the Chandrapur Dagi, Horaga, Ranipur. Palarbon National Highway 37 Oiraga Maitei Pangalgi Khun Paga Uzan Tarapur Morasang Moragang Sribar Poilapul Joypur Borbil Lokipur Binakandi Singerbon Taraga Sonai Taraga Bon Tarapur Dholai Kabungans Silchar Taraga Borkhola Loiraga Udharbon Taraga Rongporda Laklaga amuk Chandrapurda Loshingani kilometer chahum sangna chakadauba khongchet asida malemda khudariba mitei fulbja khodimakna sogopiu haina la haike Haukiba March ki mapanda World Maitei Council na Prime Minister Narendra Modi da pisan kiba memorandum amana Manipur da railways Asian highways amadi airways na purakliba globalization asina lamdama sigi demography da purakliba ohongba maru oina Bangladesh tagi changlakpa Muslim migrants sing amadi Myanmar tagi changlakpa Christian migrant asina Maitei ekhoi punsi mafum khangdana leire haina wakat khre memorandum aduna hai India da maru oina Northeast da sarkar asina purukli ba chokot tharang asi khangi adubu panba yabadi Manipur gi oina economy asi chada marfudra mangad gi Imphal bazar gi business community na pairi amarom dana Maitei gi economy asi sumnatagi mahausa gi pothok tada base tobuni hari center na thadrok pot sel kyasu thopuri ba mi gyana sel motli hari ba sisu asengba amani haina su haiki Makhatana Manipur da hanatigi leklaba mitei singbu selul tribe ki list da chalan chandanaba lona lam asigi saruk chada tara dagi hena lefam pidi hari Manipur natana India ki state amata da asumna masagi lam leibagi hak pidraba haibagi wahang kayasu thangalakhe hiramasiga bai lenana World Maitei Council na Union Home Minister su December ki tang kunga Ngapigani December English ani kunga mathoida unanaba honaki badu mai pakidi hairi adubu Sangha Parivar gi luchingba Sri Alok Kumar International President BHP unaba fangki amadi mahakna lamdam asida mitei gi leiriba fium akhangi amasung state kharagi land loss kumna yengchinduna Manipur da mitei singbu kanabu honari haiki masida makha tarduna hiramasi lam gi nate aikoi mitei kamdongna hingogani haibna lob asina haiki hari Manipur Youth Front of Assam
Laimana Youth Club Yaripokna Sinduna Yausang Kumai Gamai Lenana Pangtokpa Annual Yausang Sports Meet Ki Aroi Banumit Ki Tang Tranga Matoi Gi Bungtil Pungtar Phawba Thawai Yauna Miyam Gi Marakta Yauramba Moirang Tem Ongbi Romita Devina Sanafam Maktada Ikang Khongdana Manum Chadana Lakidabada Laimanai Kulgi Kunja Sing Amadi LYCY na Lakidrabagi Thawai na Mapugi Lekol Ing Chingna Layunaba Minute Ani Tumina Leptuna Awa Pungdokre Loyana Kunja Sing Amadi LYCY Club na Lakidrabigi Imung Manungi Awa Dasu Sargyazari Haina LYCY Club ki Secretary KS Navakumar na Kuyek Piduna Thadrapo Cherol Ama Pungdokli Hajik Sanabagi Pau Pizari Nifu Singlup Sengmai Makha Lekai na Jang Kaijang Daba Khonai Ama Sengwan Nabagi Pandamda Sinba Marirak Suba Sengmai SC Singlup Yoksang Football Tournament Ing Singani Kungum Doi Loshinbagi Final Match da Kunong Makha Singlup na Maya Lekai Khul Singlup po Panjin Ahum Ganida Maitiba Pikre Tournament Asida Apun Batim Taraga Tarena Sargyadana Pangtoki Loshinbagi Thromda Sri Kwarakpam Surjumani Singh President ASSCDC na Chief Guest KS Devendra Singh ex-MLA Sengmai SC na President A Brajamani Singa retired EO na Guest of Honor Oiduna Loshinbagi Thromadu Sargyaki Hajilo sila Padamaru iba pawang ko na pizari. Chief Minister N Birena Nongan Bamisi Gamai Lenana Mihar Adura Senari Basing Ain Gi Oiba Chapchaba Action Logani Amadi NIA da case Sinargani Haina Imung Manung Amasung JC da Thazaba Pikre Ngarang ahing thabal chongdura matung mayum halakpada chai tara manga rom surba nupa macha hainobo ki pukri achobada tasinduna irak nabati lekhidre Tipaimuk subdivision ki Sipikon khulgi manak tasianba Tubai Turial mapanda masak khangdaba nupi amagi asi bhaksang phangkre Amadi ngarang numidang Churachandpur gi Tuibongda extend thokpada nupa ama lekhidre Ngasigi onati Mami TV News na pizaba numidangi pawang matang asida losinjari miyeng tabirubsingbo amukana khurumjari